ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯉꯁꯤ ꯂꯣꯟꯆ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯇꯁꯦꯡꯅ ꯏꯁꯩꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯤꯜ ꯇꯧꯋꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯏꯁꯩꯁꯦ ꯃꯣꯏ ꯅꯝꯃꯤꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯕ ꯍꯟꯗꯛꯇꯁꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯍꯟꯗꯛꯁꯨ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯌꯦꯡꯕ ꯀꯥꯟꯗ ꯏꯁꯥꯗ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯕꯤꯄꯤꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯐꯤꯜ ꯇꯧꯕ ꯀꯣꯛ ꯉꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯑꯗꯨꯗꯤ ꯏꯁꯩꯗꯨ ꯎꯕꯗꯁꯨ ꯍꯌꯦꯡ ꯃꯌꯥꯝꯅꯁꯨ ꯑꯩ ꯌꯦꯡꯕꯗ ꯍꯌꯦꯡ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯦ ꯌꯥꯝ ꯄꯥꯝꯅꯅꯤꯅ ꯈꯜꯂꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯃꯈꯥ ꯊꯥꯕꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯐꯖꯕ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯩꯅ ꯇꯥꯖꯕꯗ ꯁꯤꯔꯦꯜ ꯑꯣꯏꯅ ꯃꯈꯥ ꯅꯝꯊꯔꯛꯀꯅꯤꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅꯁꯨ ꯇꯧ ꯂꯥꯛꯑꯦ ꯏꯚꯟ ꯑꯩꯐꯥꯎ ꯏꯁꯥꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯑꯩꯈꯣই ꯖꯦꯝꯁꯀꯤ ꯃꯥꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯇꯥꯔꯒ ꯑꯩꯁꯦ ꯄꯣꯊꯥꯔꯤꯕꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯦꯛ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯪꯁꯜꯂꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯌꯥꯎꯔꯁꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ ꯆꯪꯁꯤꯟꯃꯤꯟꯅꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯥꯎꯅ ꯍꯥꯟꯅ ꯀꯩꯅꯣ ꯁꯤꯀꯥꯊꯤꯗꯨꯁꯨ ꯄꯨꯕꯤꯔꯣ ꯃꯥꯏ ꯃꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯁꯤ Okay. Yes. Publish. Okay, yariko. Publish tawre. Publish. Mai pagi. Amuka close nam tanga tawbiram. Close. Mai papo biro. Yam pambo biro. Okay. Okay, yaure. Okay, yaure. Nona ate ko so nam mi mo tabirasi. Nona mo nexin birasi. Katlagee Tarpan milut pirana lang bantana lakpada
आदि लाग्लनी थमोइदमैसा हेलनी असुम असुम नंगना इनाक्ता लैरिङै नंगना इनाक्ता लैरिङै असुमना वागनी खल्लुरे तायोनररे नसिरी Sini pulang sini. Sana wang nang besar terusnya. Dua setengah pulang. Sana wang masih mau mengaksi. चालीस साल से हमारी जिंदगी का इतना बड़ा हिस्सा है